ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄꯣꯊꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯤꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯁꯟꯕ ꯃꯁꯥ ꯀꯤꯔꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤ ꯑ ꯔꯣꯃꯥꯟꯇꯤꯛ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯏꯅꯨꯡꯇ ꯅꯨꯡꯉꯥꯏꯕ, ꯏꯔꯥꯡꯇ ꯂꯥꯡꯕ, ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯅꯤꯡꯕ, ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯃꯇꯝꯅꯤ꯫ ꯄ꯭ꯔꯦꯝ, ꯄꯥꯔꯤ, ꯂꯛꯀꯤ, ꯗꯣꯅꯥ ꯃꯈꯣꯏ ꯃꯉꯥ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞꯁꯤꯡꯅꯤ꯫ ꯄꯥꯔꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯆꯍꯤ ꯌꯥꯝꯖꯔꯕꯁꯨ ꯃꯁꯛꯇꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ꯫ ꯑꯉꯥꯡ ꯏꯃꯥꯟ ꯃꯥꯜꯂꯤ, ꯏꯔꯥꯡ ꯂꯥꯡꯖꯕ, ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯈꯣꯏ ꯃꯉꯥꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯩ꯫ ꯃꯤꯡꯁꯨ ꯂꯣꯏꯅ ꯀꯧꯅꯩ, ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯉꯥꯎꯕ ꯂꯥꯡꯕ, ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ꯫ ꯌꯥꯎꯁꯪ ꯃꯇꯝꯅꯤ, ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯅꯅꯕ ꯍꯧꯅꯔꯤ꯫ ꯂꯛꯀꯤꯅ ꯄꯥꯔꯤꯗ ꯐꯣꯟ ꯇꯧꯅ ꯇꯧꯅ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯣꯏꯗ꯭ꯔꯤꯕꯣ? ꯃꯣꯏ ꯑꯇꯩ ꯄꯥꯎ ꯐꯥꯎꯅꯔꯕꯣ? ꯄꯥꯔꯤꯅ ꯑꯩꯕꯨꯗꯤ ꯂꯣꯏꯗꯣꯔꯦ, ꯃꯣꯏ ꯑꯇꯩꯁꯨ ꯂꯣꯏꯁꯤꯟꯅꯔꯦ ꯍꯥꯏꯕꯅꯦ꯫ ꯄ꯭ꯔꯦꯝꯒ ꯕꯣꯅꯤꯒꯗꯤ ꯆꯥꯛ ꯆꯥꯔꯦ ꯍꯥꯏ꯫ ꯑꯗꯣ ꯗꯣꯅꯥꯗꯤ ꯑꯩꯈꯣꯏꯗ ꯆꯥꯔꯁꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯪ ꯆꯥꯔꯕꯣ? ꯂꯛꯀꯤꯅ ꯅꯣꯏ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯍꯅꯨꯕ ꯑꯅꯤꯈꯛ ꯌꯥꯎꯔꯤꯁꯦ ꯁꯣꯔꯣ ꯁꯣꯔꯣ ꯍꯦꯛ ꯆꯤꯡꯉꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯆꯥꯔꯦ, ꯌꯥꯝꯅ ꯊꯨꯅ ꯆꯥꯔꯣ, ꯑꯩꯅ ꯂꯥꯛꯄꯗꯅꯦ ꯂꯣꯏꯖꯔꯝꯃꯨꯀꯣ꯫ ꯄꯥꯔꯤꯅ ꯍꯅꯨꯕ ꯀꯥꯏꯅ ꯆꯍꯤ 5 ꯍꯟꯕꯕꯨ ꯍꯟꯕ ꯀꯧꯕ꯭ꯔꯣ? ꯁꯛꯇꯤ ꯅꯪꯅꯤꯅꯦ ꯏꯕꯨꯡꯉꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯅꯨꯕ ꯃꯥꯜꯂꯤꯁꯦ꯫ ꯎꯔꯤꯡ ꯃꯌꯥꯝꯗꯨꯒ ꯅꯨꯄꯤ ꯑꯃꯠꯇꯅꯁꯨ ꯌꯥꯕꯤꯗꯦ꯫ ꯃꯤꯡꯒꯗꯤ ꯂꯛꯀꯤ ꯒꯥꯏ ꯑꯟꯂꯛꯀꯤ ꯑꯣꯟꯊꯣꯛꯑ ꯐꯗꯧꯅꯤ꯫ ꯂꯛꯀꯤꯅ ꯑꯣ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕ? ꯐꯩ ꯐꯩ, ꯉꯁꯤ ꯑꯩ ꯅꯨꯄꯤ 3 ꯀꯣꯏꯅꯤ, ꯈꯪꯅꯤꯕ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯔꯦꯀꯣ, ꯑꯗꯨꯛ ꯀꯨꯏꯕꯗꯤ ꯅꯨꯄꯤ ꯑꯃꯐꯥꯎ ꯀꯣꯏꯕ ꯉꯝꯗ꯭ꯔꯒ ꯉꯁꯤ 3 ꯀꯣꯏꯅꯤ ꯀꯥꯏꯅ, ꯀꯣꯏꯌꯨ ꯀꯣꯏꯌꯨ꯫ ꯂꯛꯀꯤꯅ ꯌꯦꯡꯉꯨꯅꯦ, ꯀꯣꯏꯅꯤꯅꯦ꯫ ꯄꯥꯔꯤꯅ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯂꯥꯛꯅꯕ ꯇꯧꯔꯣ꯫ ꯀꯅꯥꯅꯣꯝꯁꯨ ꯌꯧꯔ ꯃꯥꯜꯂꯦ, ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯔꯦ, ꯑꯩ ꯊꯝꯃꯦꯀꯣ꯫ ꯄꯥꯔꯤ ꯀꯣꯜ ꯊꯝꯈꯤ꯫ ꯂꯛꯀꯤ ꯃꯆꯤꯟꯒ ꯇꯨꯝꯊꯣꯛꯇꯨꯅ ꯃꯊꯟꯗ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯁꯣꯜꯂꯤ꯫ ꯑꯩꯕꯨ ꯑꯟꯂꯛꯀꯤ ꯒꯥꯏꯅ, ꯍꯣꯔꯦꯟꯗꯤ ꯈꯪꯅꯤ, ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯁꯤꯠꯄꯨ ꯍꯦꯛ ꯍꯥꯡꯕ ꯅꯨꯄꯤꯈꯩꯗꯣ ꯂꯣꯏ ꯍꯦꯛ ꯀꯣꯏꯗꯣꯏꯅꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯍꯧꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯤ꯫ ꯊꯥꯕꯜ ꯃꯐꯝ ꯀꯌꯥ ꯍꯣꯡ ꯍꯣꯡꯗꯨꯅ ꯆꯠꯂꯨꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯇꯪꯒ ꯆꯪꯉꯝꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯪꯉꯛꯏ꯫ ꯃꯈꯣꯏ ꯄꯨꯟꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯌꯧꯔꯛꯏ꯫ ꯅꯨꯄꯤ ꯉꯥꯛꯇ ꯆꯣꯡꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯒ ꯊꯥꯕꯜ ꯌꯦꯡꯉꯤ꯫ ꯄꯥꯔꯤꯅ ꯂꯛꯀꯤ, ꯊꯥꯕꯜ ꯃꯐꯝ 3ꯗꯤ ꯁꯨꯔꯦꯅꯦꯀꯣ, ꯀꯌꯥ ꯀꯣꯏꯔꯛꯑꯕ? ꯉꯁꯥꯏꯗꯤ ꯃꯁꯤꯡꯒ ꯌꯥꯝ ꯍꯥꯏꯒꯤꯗꯥꯏꯅꯦ꯫ ꯂꯛꯀꯤꯅ ꯈꯤꯇꯪꯒ ꯁꯨꯛꯇꯣꯛꯂꯒ ꯃꯤꯅ ꯃꯤꯡ ꯀꯟꯅ ꯍꯪꯅꯔꯤꯉꯩꯗ ꯅꯣꯏꯅ ꯀꯧꯊꯣꯔꯛꯏ ꯅꯠꯇ꯭ꯔꯣ? ꯗꯣꯅꯥꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯁꯛꯇꯨꯒ ꯌꯥꯕꯤꯔꯛꯇꯕꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯦ꯫ ꯕꯣꯅꯤꯅ ꯇꯣꯛꯑꯣꯗ, ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯩꯗꯧꯔꯒꯦ, ꯃꯇꯝ ꯌꯥꯝ ꯂꯩꯔꯤ, ꯋꯥꯈꯜ ꯍꯟꯊꯒꯅꯨ꯫ ꯌꯦꯡꯉꯨꯇꯨ, ꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯇꯞ ꯇꯥꯒꯩ ꯀꯦꯁꯜꯂꯒ ꯐꯖꯕꯤ ꯁꯥꯔꯤꯕꯤ ꯆꯅꯨꯔꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯌꯥꯎꯁꯜꯂꯨꯔꯕ ꯇꯧꯁꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯃꯝ ꯈꯜꯂꯒ ꯄꯥꯏꯔꯒ ꯊꯥꯕꯜ ꯆꯣꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯆꯣꯡꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯄꯨꯂꯞ ꯑꯃꯨꯛ ꯆꯣꯡꯃꯤꯟꯅꯩ꯫ ꯄ꯭ꯔꯦꯝꯅ ꯃꯇꯥꯎ ꯃꯌꯥꯝ, ꯁꯤꯅꯕꯨ ꯅꯨꯡꯉꯥꯏꯔꯦꯍꯦ, ꯅꯨꯄꯤ ꯄꯥꯏꯔꯒ ꯃꯈꯨꯠꯅꯦꯅ ꯏꯔꯨꯃꯦꯟ ꯂꯨꯝꯃꯗꯅ꯫ ꯂꯛꯀꯤ, ꯅꯨꯄꯤꯒ ꯀꯣꯏꯔꯨꯅꯨꯍꯦ, ꯊꯥꯕꯜꯗ ꯈꯪꯅꯕ ꯅꯨꯄꯤꯗꯣ ꯅꯣꯡꯉꯥꯜꯂꯒ ꯎꯅꯕ ꯆꯠꯄꯗ ꯃꯁꯛꯇꯣ ꯍꯦꯛꯇ ꯑꯣꯟꯅꯔꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯁꯤꯡꯒꯜ ꯏꯁ ꯗ ꯕꯦꯁ꯫ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯡꯗꯨꯅ ꯊꯥꯕꯜꯗꯨ ꯆꯣꯡꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯔꯤ ꯒꯥꯔꯤ ꯆꯥꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯃꯥ ꯊꯝꯕꯥꯜ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯝꯕꯥꯜꯅ ꯉꯟꯇꯥꯒ ꯒꯥꯔꯤ ꯑꯃꯨꯛ ꯆꯥꯝꯃꯝꯃꯤꯁꯤꯅ ꯀꯣꯏꯕ ꯑꯃꯨꯛ ꯆꯠꯇꯧꯔꯕ꯭ꯔꯥ? ꯈꯔꯗꯤ ꯍꯦꯃꯜꯂꯤꯍꯦ ꯅꯣꯏ, ꯅꯨꯃꯤꯠ 5ꯅꯤꯁꯤꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯄꯥꯗꯅ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯂꯤꯕ꯫ ꯅꯪꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯒ ꯑꯁꯣꯏ ꯑꯉꯥꯝ ꯍꯦꯛ ꯌꯥꯎꯔꯗꯤꯅꯦ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ꯫
ꯑꯉꯥꯡ ꯈꯔꯒ ꯍꯦꯛ ꯄꯨꯜꯂꯗꯅ ꯅꯪ ꯑꯃꯅꯦ. ꯄꯥꯔꯤꯅ ꯑꯁ ꯑꯍꯜ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯉꯥꯎꯁꯤꯟꯅꯕ ꯍꯩꯔꯛꯅꯕ. ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯂꯣꯡꯒꯥ ꯑꯣꯏꯒꯦꯔꯥ ꯑꯐꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ. ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯏ. ꯑꯐꯕ ꯑꯉꯥꯡ ꯉꯥꯛꯇ. ꯁꯤꯅ ꯐꯠꯇ꯭ꯔꯣ ꯏꯃꯥ? ꯊꯝꯕꯥꯜꯅ ꯉꯥꯡꯕꯗꯤ ꯍꯩꯔꯦ. ꯍꯣꯔꯦꯟꯅꯦ ꯍꯂꯤ ꯏꯁꯩ ꯁꯛꯄ ꯂꯥꯛꯀꯅꯤ. ꯃꯗꯨꯒꯤ ꯀꯠꯅꯅꯕ ꯀꯩꯀꯩꯅꯣ ꯈꯤꯇ ꯂꯩꯔꯨꯈꯤꯒꯦ. ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡ ꯊꯥꯕꯜ ꯆꯣꯡꯅꯤ ꯍꯥꯏꯕꯅꯤ. ꯁꯦꯜ ꯈꯥꯏꯕ ꯂꯥꯛꯑꯗꯤꯅꯦ ꯁꯤ ꯈꯔ ꯄꯤꯀꯣ. ꯂꯥꯛꯇ꯭ꯔꯒꯅ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯣ. ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯆꯠꯊꯣꯛꯒꯅꯨꯀꯣ. ꯃꯤ ꯂꯩꯍꯧꯗꯕꯅꯤ. ꯅꯄꯥꯁꯨ ꯄꯥꯈꯪ ꯁꯥꯗꯅ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ. ꯄꯥꯔꯤꯅ ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯀꯣꯏꯕ ꯆꯠꯂꯤ ꯍꯥꯏꯔꯤ. ꯍꯅꯨꯕ ꯃꯥ ꯐꯥꯎꯕ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯇꯦ. ꯊꯝꯕꯥꯜ ꯆꯠꯈꯤ. ꯄꯥꯔꯤ ꯒꯥꯔꯤ ꯑꯃꯨꯛ ꯆꯥꯝꯍꯧꯏ. ꯄꯥꯔꯤꯗꯨ ꯃꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ. ꯍꯣꯂꯤ ꯏꯁꯩꯁꯤꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯖꯥꯠꯅꯣ ꯈꯪꯗꯦ. ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗꯤ ꯅꯠꯇꯦ ꯃꯁꯦ. ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯍꯜꯂꯤꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯤ ꯑꯃ ꯂꯩꯕꯅꯦ. ꯃꯥꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯒꯤ ꯂꯩꯊꯣꯛꯄ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ. ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯄ꯭ꯔꯦꯝ, ꯕꯣꯅꯤ, ꯄꯥꯔꯤ, ꯗꯣꯅꯥ ꯄꯨꯟꯅ ꯌꯥꯎꯁꯪ ꯀꯣꯏꯕ ꯆꯠꯂꯤ. ꯃꯈꯣꯏ 5 ꯒꯥꯔꯤ 3ꯗ ꯆꯠꯂꯤ. ꯒꯥꯔꯤ 2ꯗ ꯃꯈꯣꯏ 2 ꯇꯣꯡꯉꯤ. ꯑꯗꯨꯒ ꯂꯛꯀꯤꯅ ꯃꯊꯟꯇ ꯊꯧꯏ. ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯂꯝꯕꯤ ꯊꯠꯇꯨꯅ ꯁꯦꯜ ꯈꯥꯏꯔꯝꯃꯤ. ꯃꯈꯣꯏꯅ ꯁꯨꯝ ꯊꯧꯔꯛꯄꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯐꯥꯔꯦ. ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡ ꯊꯥꯕꯜ ꯆꯣꯡꯕꯒꯤꯅꯦ, ꯁꯦꯜ ꯈꯔ ꯌꯥꯝ ꯄꯤꯔꯝꯃꯨꯀꯣ. ꯑꯗꯨꯒ ꯊꯥꯕꯜꯗ ꯉꯟꯇꯥ ꯂꯥꯛꯑꯣ. ꯗꯣꯅꯥꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯗ. ꯁꯦꯜꯒ ꯄꯥꯏꯗꯤꯌꯦ. ꯑꯄꯤꯕ ꯈꯔ ꯂꯧ ꯀꯩꯅꯣ. ꯂꯛꯀꯤꯅ ꯐꯔꯛ ꯌꯥꯝ ꯇꯥꯅ ꯏꯁꯩ ꯑꯃ ꯁꯛꯆꯤꯜꯂꯛꯏ. ꯂꯨꯄꯥ 2 ꯂꯧꯔꯣ. ꯁꯦ ꯂꯧꯔꯣ. ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯥꯅꯤꯡꯗꯦꯍꯦ ꯁꯛꯇꯥꯁꯤꯒ. ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯨꯄꯥ 2 ꯀꯥꯏꯅ. ꯂꯨꯄꯥ 2ꯗꯣ ꯏꯕꯨꯡꯉꯣ ꯏꯁꯩꯒꯤ ꯋꯥꯅꯦ. ꯑꯗꯣ ꯄꯤꯒꯦ ꯍꯥꯏꯔꯒꯅ 2ꯗꯨꯗ ꯖꯦꯔꯣꯗꯣ 3ꯒꯨꯝꯕ ꯁꯨꯍꯜꯂꯣ. ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯦ. ꯂꯛꯀꯤ ꯄꯥꯈꯠꯅ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯥ? ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯁꯦꯜ ꯈꯥꯏꯕꯕꯨ ꯖꯦꯔꯣ ꯃꯁꯤꯡ ꯍꯥꯏꯅꯕ꯭ꯔꯣ? ꯑꯩꯈꯣꯏ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯖꯔꯤ. ꯏꯃꯥꯗꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯔꯒꯅꯦ 200-300 ꯈꯛ ꯄꯨꯔꯛꯑꯒ ꯖꯦꯔꯣ 3 ꯁꯨꯍꯜꯂꯣ ꯀꯥꯏꯅ. ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯀꯟꯅ ꯅꯣꯛꯁꯤꯜꯂꯤ. ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯦꯜꯗꯣ ꯄꯥꯏꯗ꯭ꯔꯗꯤ ꯀꯣꯏꯕ ꯆꯠꯂꯨꯅꯨ ꯌꯥꯗ꯭ꯔꯣ? ꯅꯌꯨꯝꯗ ꯃꯥꯔꯕꯣꯜ ꯁꯥꯟꯅꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯁꯤꯜꯂꯤ. ꯕꯣꯅꯤ, ꯄ꯭ꯔꯦꯝ, ꯄꯥꯔꯤ, ꯗꯣꯅꯥꯅ ꯂꯛꯀꯤꯗ ꯑꯣꯝꯁꯤꯜꯂꯒ ꯀꯣꯟꯕꯣꯏ ꯐꯨꯕꯣꯏ ꯇꯧꯏ. ꯕꯣꯅꯤꯅ ꯃꯁꯤꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯣꯏ ꯌꯣꯜꯂꯦꯅꯦ. ꯗꯣꯅꯥꯅ ꯃꯁꯤ ꯃꯆꯤꯟꯁꯦ ꯁꯨꯄꯔ ꯒ꯭ꯂꯨ ꯅꯞꯇꯗꯤ ꯌꯥꯔꯔꯣꯏ. ꯅꯪꯅꯕꯨꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯤ ꯐꯪꯒꯅꯤꯒꯦ? ꯄꯥꯔꯤꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯂꯩꯁꯥꯕꯤꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯂꯩꯁꯥꯕꯤꯁꯥ ꯑꯩꯈꯣꯏꯁꯨ ꯂꯝꯕꯤꯁꯦ ꯁꯥꯡꯕꯅꯤꯅ ꯃꯊꯪ ꯄꯤꯔꯝꯕꯗ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ. ꯁꯦ 500ꯁꯦ ꯍꯥꯞꯄꯝꯃꯒꯦ ꯌꯥꯔꯦꯀꯣ? ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯪꯗꯤ ꯅꯕꯨꯛꯁꯨ ꯌꯥꯝ ꯐꯩ, ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯩ. ꯄꯣꯁꯀꯥꯁꯦ ꯅꯪꯅ ꯏꯇꯥ ꯇꯥꯏ. ꯑꯃꯁꯤꯗꯤ ꯎꯔꯤꯡ ꯃꯌꯥꯝꯁꯤꯒ ꯈꯨꯊꯤꯁꯤꯒ. ꯂꯛꯀꯤꯅ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨꯗ. ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯏ. ꯗꯣꯅꯥꯅ ꯂꯛꯀꯤꯒꯤ ꯃꯆꯤꯟꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ. ꯄ꯭ꯔꯦꯝꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯗ. BTS ꯂꯣꯏꯅ ꯃꯥꯟꯕꯅꯦ. ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯗꯣꯏꯁꯤꯕꯨ ꯂꯝꯄꯥꯛꯄꯨ ꯀꯗꯣꯝꯗ ꯂꯩꯒꯦ? ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯊꯤꯔꯒ ꯑꯗꯨꯝ ꯂꯥꯛꯑꯣ. ꯕꯣꯅꯤꯅ ꯅꯣꯏꯁꯤꯗꯤ ꯁꯦꯜ ꯍꯦꯛ ꯂꯧꯕꯗꯒꯤ ꯁꯛꯂꯣꯟ ꯑꯃ ꯍꯣꯡꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯑꯗꯨꯗꯤ ꯐꯠꯇꯦꯍꯦ. ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯊꯥꯕꯜ ꯃꯈꯣꯜꯗ ꯊꯤꯔꯒ ꯂꯥꯛꯑꯣ. ꯌꯥꯔꯦ ꯆꯠꯂꯣ. ꯄꯥꯔꯤꯅ ꯍꯦꯛꯇ ꯇꯥꯜꯂꯤꯅꯦ. ꯆꯠꯂꯦ. ꯑꯗꯣ ꯊꯥꯕꯜꯗꯤ ꯄꯥꯏꯍꯜꯂꯛꯎꯀꯣ. ꯃꯈꯣꯏ 5 ꯒꯥꯔꯤ ꯊꯧꯔꯒ ꯑꯃꯨꯛ ꯆꯠꯂꯤ. ꯂꯛꯀꯤꯅ ꯑꯃꯨꯛ ꯂꯥꯎꯔꯝꯃꯤ, ꯍꯣꯏ ꯁꯛꯊꯤꯕꯤꯁꯥ, ꯇꯞ ꯇꯥꯒꯩ ꯀꯦꯁꯜꯂꯒ ꯐꯖꯕꯤ ꯁꯥꯕꯤꯁꯥ. ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ, ꯍꯦ ꯁꯛꯇꯥ ꯊꯤ, ꯅꯪ ꯍꯟꯊꯍꯜꯂꯣ, ꯅꯪ ꯈꯪꯅꯤ ꯅꯪ. ꯃꯈꯣꯏ 5 ꯂꯥꯡꯗꯨꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯏ. ꯄ꯭ꯔꯦꯝꯅ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯂꯥꯎꯔꯝꯃꯤꯗꯨꯕꯣ? ꯅꯪ ꯅꯄꯨꯟꯁꯤꯒꯤꯅꯦ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯔꯣꯏ ꯅꯪ. ꯗꯣꯅꯥꯅ ꯃꯁꯤ ꯑꯩꯅ ꯃꯆꯤꯟꯁꯦ ꯒ꯭ꯂꯨ ꯃꯦꯟꯁꯤꯟꯁꯦ ꯍꯥꯏꯗꯨꯅꯤ. ꯑꯗꯨꯅ ꯐꯔꯗꯧꯅꯤ. ꯂꯛꯀꯤꯅ ꯑꯩꯉꯣꯟꯗ ꯁꯛꯊꯤ ꯎꯔꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯍꯥꯏꯔꯛꯏꯗꯨꯗꯤ. ꯃꯣꯏ ꯀꯌꯥꯝ ꯐꯖꯒꯦꯕ?
ꯐꯥꯎꯟꯗꯦꯁꯟ ꯃꯔꯣꯟ 800ꯃꯨꯛ ꯊꯥꯔꯒ ꯐꯖꯕꯤ ꯁꯥꯕꯁꯤꯡꯁꯤꯕꯨ? ꯕꯣꯅꯤꯅ ꯑꯊꯤꯕ ꯅꯉꯣꯟꯗ ꯊꯤ ꯍꯥꯏꯔꯒ ꯁꯥꯎꯔꯤꯗꯨꯕꯨ ꯊꯤꯕꯩ ꯃꯊꯛꯇꯨꯗ ꯉꯥꯎꯕ ꯑꯃꯁꯨ ꯌꯥꯎꯁꯜꯂꯦꯅꯦ, ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯅꯨꯄꯥꯁꯦ. ꯂꯛꯀꯤꯅ ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ. ꯑꯩꯁꯦ ꯊꯤꯒꯦꯅ ꯊꯤꯔꯤꯔꯣ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯖꯔꯝꯈ꯭ꯔꯖꯥꯠꯅꯤ. ꯑꯩ ꯆꯥꯎꯝꯕꯒꯤ ꯐꯣꯇꯣꯗꯣ ꯅꯣꯏ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯎꯔꯕ ꯅꯠꯇ꯭ꯔꯣꯕ? ꯎꯔꯤꯡꯁꯤꯡꯁꯤꯅꯅꯦ ꯍꯦꯛ ꯃꯥꯡꯍꯜꯂꯤꯕꯅꯦ ꯑꯩꯁꯦ. ꯀꯣꯂꯦꯖ ꯇꯝꯕꯒ ꯇꯣꯛꯊꯣꯛꯑꯒꯅꯦ ꯄꯥꯔꯂꯔꯗ ꯑꯣꯏꯅ ꯄꯩꯁꯥ ꯊꯥꯗꯅꯤꯀꯣ. ꯄꯥꯔꯤꯅ ꯌꯥꯔꯦꯍꯦ ꯅꯣꯏꯁꯤꯗꯤ, ꯑꯉꯥꯡꯗꯧꯅ ꯍꯦꯛ ꯇꯧꯋꯦ. ꯈꯔ ꯂꯩꯔꯒ ꯐꯖꯒꯗꯕ ꯎꯔꯤꯡꯗꯨꯕꯨ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯀꯅꯤ ꯀꯥꯏꯅ ꯄꯛꯇꯕꯅꯕ. ꯕꯣꯅꯤꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯅꯨꯡꯇꯤꯒꯤ ꯅꯃꯥꯏꯗꯣ ꯏꯁꯤꯡ ꯑꯁꯥꯕꯗ ꯂꯨꯞꯄꯣ, ꯑꯗꯨꯒ ꯐꯩ ꯍꯥꯏꯕꯅꯤ. ꯃꯌꯥꯝ ꯄꯨꯟꯅ ꯂꯛꯀꯤꯗ ꯅꯣꯛꯁꯤꯜꯂꯤ. ꯋꯥꯔꯤ ꯁꯥꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯂꯝꯕꯤꯗ ꯊꯧꯔꯛꯏ. ꯁꯨꯝ ꯊꯧꯔꯛꯄꯅ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯈꯔ ꯑꯃꯨꯛ ꯊꯦꯡꯅꯩ. ꯗꯣꯅꯥꯅ ꯂꯛꯀꯤꯗ ꯌꯦꯡꯂꯒ, ꯍꯣꯏ ꯍꯟꯗꯛꯇꯤ ꯂꯩꯁꯥꯕꯤꯒ ꯈꯟꯅꯔꯛꯀꯅꯨꯀꯣ. ꯂꯛꯀꯤ ꯁꯥꯎꯔꯒ ꯂꯩꯊꯣꯛꯈꯤ. ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯈꯥꯝꯃꯛꯏ. ꯂꯩꯁꯥꯕꯤ ꯑꯃꯅ, ꯑꯣ ꯈꯥꯝꯃꯣ. ꯅꯣꯏꯗꯤ ꯅꯃꯥꯏꯒꯗꯣ ꯀꯔꯤꯝꯇ ꯍꯦꯛ ꯇꯩꯔꯛꯇꯒꯩ ꯂꯣꯏꯅ ꯂꯥꯛꯏꯅꯦ. ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯇꯩꯕꯤ ꯇꯥꯔꯦ ꯅꯣꯏꯁꯦ. ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯈꯥꯝꯂꯒ ꯑꯕꯦꯔ ꯇꯩꯁꯤꯜꯂꯤ. ꯃꯈꯣꯏꯗꯁꯨ ꯑꯕꯦꯔꯗꯨ ꯈꯔ ꯄꯤꯔꯛꯇꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗꯁꯨ ꯃꯈꯣꯏꯅ ꯇꯩ. ꯑꯗꯨꯕꯨ ꯂꯛꯀꯤꯅꯗꯤ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯇꯩꯒꯦ ꯌꯥꯗꯦ. ꯑꯗꯨꯒ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯂꯛꯀꯤꯗ ꯑꯕꯦꯔ ꯇꯩꯅꯕ ꯍꯣꯠꯅꯕꯗꯨ ꯀꯅꯥꯝꯇꯅ ꯇꯩꯍꯟꯗꯦ, ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯉꯤ. ꯂꯛꯀꯤꯅ, ꯍꯦ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨꯀꯣ, ꯎꯔꯤꯡ ꯊꯨꯡꯕꯒꯤ ꯃꯊꯥ ꯁꯥꯏꯁꯤꯗ. ꯂꯩꯁꯥꯕꯤ ꯑꯃꯅ, ꯆꯣꯍꯦ ꯅꯪꯗꯤ ꯇꯩꯅꯤꯡꯗꯦ. ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯄꯣꯁ ꯌꯥꯝ ꯇꯥꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯇꯩꯖꯒꯦ ꯏꯕꯨꯡꯉꯣ. ꯂꯛꯀꯤ ꯑꯃꯨꯛ ꯁꯥꯎꯏ. ꯂꯩꯁꯥꯕꯤꯁꯤꯡꯅ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗꯨ ꯂꯣꯏꯅ ꯑꯕꯦꯔ ꯇꯩꯁꯤꯜꯂꯤ. ꯃꯈꯣꯏ ꯑꯇꯩꯗꯨꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯑꯕꯦꯔꯗꯨ ꯄꯪꯇꯩꯗ ꯇꯩꯁꯤꯟꯅꯩ. ꯗꯣꯅꯥꯅ, ꯑꯗꯨꯗꯤ ꯃꯥꯏꯁꯦ ꯅꯣꯏꯅ ꯂꯣꯏꯅ ꯑꯕꯦꯔ ꯇꯩꯁꯜꯂꯝꯅꯤꯅ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ. ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯣꯏꯍꯦ, ꯅꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯇꯩꯔꯤꯁꯤꯗꯤ, ꯄꯤꯔꯣ. ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯀꯣꯛ ꯄꯤꯔꯣꯅꯦ, ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥꯈꯩ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯈꯩ ꯁꯤꯟꯗꯣꯏꯅꯦ ꯊꯥꯕꯜꯁꯦ. ꯑꯗꯨꯒ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯒ ꯆꯣꯡꯗꯣꯏꯕ. ꯑꯗꯨꯗ ꯈꯔ ꯑꯃꯅ ꯆꯥꯕ ꯌꯥꯕ ꯆꯥꯁꯜꯂꯒ ꯊꯛꯄ ꯌꯥꯕ ꯊꯛꯆꯜꯂꯅꯤ, ꯑꯗꯨꯒ ꯂꯥꯛꯇꯣꯏꯕ. ꯈꯔ ꯑꯃꯅ ꯃꯤꯅ ꯑꯗꯨꯛ ꯋꯥꯅ ꯁꯤꯜꯂꯤꯕ ꯊꯥꯕꯜꯗꯣ ꯃꯣꯏ ꯃꯁꯦꯟ ꯈꯟꯅꯔꯒꯅꯦ ꯊꯨꯒꯥꯏꯗꯣꯏꯕ. ꯄ꯭ꯔꯦꯝꯅ, ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕ ꯅꯠꯇꯦꯍꯦ. ꯌꯥꯝ ꯅꯥꯟꯅ ꯐꯖꯅ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯅ ꯊꯥꯕꯜ ꯆꯣꯡꯉꯒ ꯍꯟꯖꯔꯛꯏ. ꯂꯩꯁꯥꯕꯤ ꯑꯃꯅ, ꯒꯨꯗ, ꯑꯗꯨꯅꯤꯗꯅ ꯑꯉꯥꯡ ꯃꯔꯝ ꯃꯣꯛꯄ ꯍꯥꯏꯁꯦ. ꯑꯗꯨꯗꯤ ꯁꯦꯜꯗꯣ ꯁꯠꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯌꯨꯝꯗ ꯍꯟꯖꯈ꯭ꯔꯣ. ꯄꯥꯔꯤꯅ, ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯌꯥꯎꯗ꯭ꯔꯦ, ꯀꯣꯟꯅ ꯍꯥꯞꯄꯒꯦ ꯌꯥꯔꯣꯏꯗ꯭ꯔꯣ? ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯌꯥꯔꯣꯏ, ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯐꯥꯗꯣꯏꯅꯤ. ꯃꯆꯟ, ꯃꯥꯒꯤ ꯒꯥꯔꯤꯁꯦ ꯑꯁꯤ ꯃꯅꯤꯡꯗ ꯐꯝꯖꯜꯂꯨ ꯂꯥꯎ. ꯂꯛꯀꯤꯅ, ꯃꯥꯒꯤꯗꯨꯗꯤ ꯗꯣꯅꯥꯏ ꯐꯝꯐꯝꯅꯦ, ꯑꯩꯒꯤꯁꯨ ꯍꯥꯡꯉꯤ, ꯁꯤꯗ ꯑꯣꯏꯅ ꯐꯝꯃꯨ ꯂꯥꯎ. ꯂꯩꯁꯥꯕꯤ ꯑꯃꯅ, ꯆꯣꯍꯦ ꯅꯁꯛꯇꯨꯒ, ꯅꯪ ꯒꯥꯔꯤ ꯃꯅꯤꯡꯗꯨꯗꯤ ꯑꯗꯨꯝ ꯍꯥꯡꯉꯒ ꯂꯩꯔꯅꯤ. ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯅꯣꯛꯁꯤꯜꯂꯤ. ꯂꯛꯀꯤꯅ, ꯑꯁ ꯌꯥꯔꯦ, ꯑꯌꯥꯎꯕ ꯈꯔ ꯄꯤꯔꯝꯃꯣ, ꯑꯩ ꯆꯠꯂꯝꯃꯅꯤ. ꯌꯥꯔꯦ ꯁꯛꯊꯤꯕꯤꯁꯥ, ꯐꯖꯕꯁꯤꯡꯗꯨꯗꯩ ꯂꯧꯍꯧꯔꯣ, ꯑꯩ ꯆꯠꯂꯦ. ꯂꯛꯀꯤ ꯁꯥꯎꯅ ꯒꯥꯔꯤꯗꯨ ꯊꯧꯈꯤ. ꯄꯥꯔꯤꯅ, ꯉꯥꯏꯈꯣꯅꯦ, ꯆꯅꯤꯁꯤꯗꯩ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯦ, ꯁꯤ ꯂꯧꯍꯧꯔꯣ, ꯑꯃꯁꯦ ꯐꯔꯛ ꯁꯣꯏꯅ ꯇꯥꯕ ꯇꯥꯔꯦ. ꯊꯥꯗꯣꯛꯑꯣ, ꯆꯠꯂꯒꯦꯀꯣ. ꯂꯩꯁꯥꯕꯤꯁꯤꯡꯅ ꯊꯥꯗꯣꯔꯛꯏ. ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯂꯛꯀꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ. ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯎꯔꯝꯃꯤ. ꯃꯊꯪ ꯆꯍꯤꯗ ꯌꯥꯝ ꯍꯥꯞꯄꯤꯔꯒꯦꯀꯣ.